मालेमगी तोंगान-तोंगानबा मफमसिंगी मरुओइबा पाउ खरा अपडेट तौजरी। इजरायलना चाना थक्नबा पुरकदबा लंबी थिंजिंदुना थमकिबदगी नॉर्थ गाजादा थबी किलो अमगी ममन लुपा 12,000 यौख्रे। ममांग चहीगी अक्टोबर 8 तगी हौदुना इजरायल अमदी हमास अनिगी मरक्ता अकनबा मौंगदा सौनरक्खिबा लाल असिदा गाजादा लैबा पैलेस्टाइनियन 92,394 रोम सिखिबगा खम थेंगना अवाबा मायोक्नरिङै चैरक असिदा इजरायलना गाजादा चाना थक्नबा पोलमसिंग पुसिलकदबा लंबीसिंग थिंजिनखिबदगी नॉर्थ गाजादा थबी किलो अमगी ममल लुपा 12,000 अमदी साउथ गाजादना लुपा 7,992 पीदुना पोचैगी ममल खम थेंगना वांकलकपदगी चाउना अवाबा मायोक्नरे हाइरी। लाल असिना मरम ओइरगा अयाम्बा मियोइसिंग चेनखरबा मतुंगदा हौजिक गाजागी नॉर्थ अमसुंग साउथना चिंबा मफमसिंगदा चौराकना मियोइ 3,00,000 रोम लैरी। वर्ल्ड बैंक की प्रेसिडेंट 𝗟𝗘𝗕𝗦𝗦𝗡𝗟𝗑 फोंदोकिबगी मतुंग इन्ना इजरायल अमदी हमास का सोक्नरिबा लाल असिना मरम ओइरगा गाजागी ओइना चौराकना $10 बिलियन 10 रोमगी ओइगदबा लन थुमसिंग चाउना अमांगता थोखरे हाइना फोंदोरकली। पाव असिना मखा ताना फोंदोकिबदा इजरायलगी लानमिसिंगना गाजागी नॉर्थ थंगबा सरुकता लैबा लानमिसिंगना थिंजिंदुना थमकिबदगी चाना थक्नबा पोलमसिंग अदु नॉर्थ अमदी साउथ गाजादा पुसिलकपा ngamdana लैबनी। मसिना मरम ओइरगा हौजिक नॉर्थ अमदी साउथ गाजादा चाना थक्नबगी पोलमसिंग फंगदबगा लोइनाना पोचैगी ममल खम थेंगना तांखतखिबनी हाइरी। हौजिक नॉर्थ गाजादा खामेन किलो अमदा लुपा 1,140 अमदी साउथना लुपा 110 रोम यौख्रे। अदुगा खामेन असिनबा किलो अमदना नॉर्थ लुपा 15,110 अमदी साउथना लुपा 1,909 रोम चांगदा तांख्रे। लोइनाना अचाथाउ लीटर अमदा नॉर्थ लुपा 753 अमदी साउथना लुपा 7,992 रोम यौख्रे हाइरी। गाजागी नॉर्थ चेंग किलो 15 की बेग अमगी ममन लुपा 1,034 अमदी साउथना लुपा 12,000 रोम यौना तांबगा लोइनाना फंगनखिद्रे। येरुम प्लेट अमदा नॉर्थ लुपा 6,392 पीख्रे। अदुगा साउथना लुपा 2,494 यौख्रे। अतै चाना थक्नबा पोलमसिंगी ममल अतियापकना वांखिबगा लोइनाना इसिंग लीटर अमगी बोतल की ममलसु नॉर्थ अमदी साउथ लुपा 159 रोम पीख्रे हाइना पाव असिना मखा ताना फोंदोरकली। लाल असिना मरम ओइरगा हौजिक गाजादा फंगलिबा अचौबा चैथेंग असी था खरगी मतुंगदा लेबाननदसु अमुक मायोक्नरकपा याबगी फिबमदा लैरे। मरमदी इजरायलगी लानमिसिंगना गाजादा मखा ताना लांदादुना हमासपु मपुंग फाना लोइसिनबा होनबगा लोइनाना लेबाननदा लैरिबा हेजबोला सिंगबसु मरु फंगना मुथतपा हाइबसी इजरायलगी पांदमनी हाइना अखंग अहिसिंगना पोंदोकली। मखा तारकपा पाउदा ड्रोन अटैक की मास्टरमाइंड टेरोरिस्ट हमास की कमांडर अमसु इजरायल की लानमिसिंगना हाटख्रे। इजरायल की लानमी IDF ना नॉर्थ गाजादा ड्रोन अटैक की मास्टरमाइंड अमा ओरिबा टेरोरिस्ट हमास की कमांडर मोहम्मद अल-मबोहा कौबा मिलिटेंट अमा हाटख्रे हाइना फोंदोरकली। IDF की लानमिसिंगना फोंदोकिबगी मतुंग इन्ना जबालिया अमसुंग राफादा हौजिकसु IDF की लानमिसिंगना लेप लैतना लांदादुना अटैक चथरी। अटैकसिंग अदुगी मनुंगदा हमास की टेरोरिस्ट 50 रोम हेना हाटख्रे। पुंग 13 असिदा गाजागी रिफ्यूजी कैंप 9 रोमदा अकनबा मोंगदा लांदाख्रे। लांदाबा अदुना यामद्रबदा पैलेस्टाइनियन 13 रोम सीखी। लाल असी हेना पाक्थोक चाक्थोरकपगा लोइनाना गाजादा हमास का अमदी लेबाननदा हेजबोलागा इजरायलगी लानमिसिंगा अकनबा मोंगदा लाल सोक्नरी हाइरी। नाकल अमरोमदा हेजबोलागी लुचिंगबा नाइम कामसिनना इजरायलना काउबा ngamloidaba achouba chaitheng ama piragani karigumba makhoina attack tawba lepkhrabadi chaitheng asi Hezbollah na piroi hairi। मखा तारकपा पाउदा ईरान की बॉर्डर गार्ड ना अफगान 250 हाटख्रे। अफगानिस्तान की बॉर्डर दा ईरान की बॉर्डर गार्ड ना माइकई खंगना कापथोरकिबा नोंमैना पानबदगी अफगानिस्तान मचा 250 रोम सीख्रे। मियोय कया अमना असो अपन नंख्रे हाइरी। पाव असिगी मतुंग इना अफगानिस्तान दा लैबा रेफ्यूजी सिंग अदुना ईरान की बॉर्डर लांसिलक्तुना चंगसिननबा होनबदा ईरान की बॉर्डर गार्ड सिंगना थिंगनबा होनरबसु थिंगबा ngamlaktabadagi नोंमै कापतुना अफगानिस्तान दा लैरिबा रेफ्यूजी सिंग अदु हाटखिबनी हाइरी। पाव असिना मखा ताना फोंदोरकिबदा ईरान दा हौजिक
ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯕ ꯔꯤꯐ꯭ꯌꯨꯖꯤ ꯀꯌꯥ ꯂꯩꯔꯤ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯠꯇꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯗ ꯂꯣꯟꯅ ꯊꯨꯞꯅ ꯕꯣꯔꯗꯔꯗꯒꯤ ꯆꯪꯁꯤꯟꯅꯕ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯃꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯄꯟꯕ ꯌꯥꯕꯗꯤ ꯏꯔꯥꯟꯒꯤ ꯕꯣꯔꯗꯔ ꯒꯥꯔꯗꯁꯤꯡꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯔꯤꯐ꯭ꯌꯨꯖꯤ 250 ꯔꯣꯝ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯦꯕꯥꯅꯟꯗꯒꯤ ꯃꯤꯁꯥꯏꯜ 50 ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯂꯦꯕꯥꯅꯟꯗꯒꯤ ꯍꯦꯖꯕꯣꯂꯥꯁꯤꯡꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥꯏꯜ 50 ꯔꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯍꯦꯖꯕꯣꯂꯥꯒꯤ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯑꯗꯨꯅ ꯏꯖꯔꯦꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯊꯣꯛꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯂꯦꯕꯥꯅꯟꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯥꯜ ꯁꯣꯛꯅꯔꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯥꯟꯃꯤꯗ ꯌꯥꯎꯍꯟꯅꯕꯒꯤꯗꯃꯛ ꯕꯥꯔ ꯑꯃꯗꯤ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯡꯗ ꯗ꯭ꯔꯥꯏꯕ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯆꯍꯤ 2 ꯍꯦꯟꯅ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯣꯛꯅꯔꯛꯈꯤꯕ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯃꯤ ꯂꯩꯁꯤꯜꯂꯛꯇꯕꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯕꯥꯔ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗꯤ ꯂꯨꯍꯣꯡꯕ ꯄꯥꯡꯊꯣꯛꯄ ꯃꯐꯝꯁꯤꯡꯗ ꯗ꯭ꯔꯥꯏꯕ ꯆꯠꯊꯗꯨꯅ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯗ ꯃꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯗ ꯃꯤꯂꯤꯇꯔꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯗꯕ ꯌꯥꯗꯕꯒꯨꯝ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅꯁꯨ ꯃꯤꯂꯤꯇꯔꯤꯗ ꯖꯣꯏꯟ ꯇꯧꯗꯕ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯌꯨꯀ꯭ꯔꯦꯟꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯂꯤꯇꯔꯤꯗ ꯌꯥꯎꯗꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗꯨꯅ ꯃꯤꯂꯤꯇꯔꯤꯗ ꯌꯥꯎꯍꯟꯅꯕꯒꯤ ꯄꯥꯏꯈꯠꯂꯛꯄ ꯊꯧꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯗ꯭ꯔꯥꯏꯕ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯄꯦꯂꯦꯁꯇꯥꯏꯟꯌꯟ 75 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯒꯥꯖꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯂꯥꯟꯗꯥꯗꯨꯅ ꯄꯦꯂꯦꯁꯇꯥꯏꯟꯌꯟ 75 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ ꯑꯦꯇꯦꯛ ꯑꯗꯨꯗ ꯄꯦꯂꯦꯁꯇꯥꯏꯟꯌꯟ 190 ꯔꯣꯝꯅ ꯆꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯈꯤꯕ ꯂꯥꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯨꯟꯅ ꯄꯦꯂꯦꯁꯇꯥꯏꯟꯌꯟ 92,900 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯄꯦꯂꯦꯁꯇꯥꯏꯟꯌꯟ 150,150 ꯔꯣꯝꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯂꯥꯜ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯒꯥꯖꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯁꯤꯖꯤꯟꯅꯒꯗꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯆꯪꯕ ꯌꯥꯍꯟꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯖꯥꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯆꯝꯁꯤꯡꯅ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯇ ꯏꯟꯗꯤꯌꯥ ꯃꯆꯥ 5 ꯁꯤꯈ꯭ꯔꯦ ꯑꯃꯦꯔꯤꯀꯥꯒꯤ ꯇꯦꯛꯁꯥꯁ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯔꯟꯗꯣꯜꯐ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃꯗ ꯊꯣꯛꯄ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯤꯑꯣꯏ 3 ꯌꯥꯎꯅ ꯄꯨꯟꯅ ꯏꯟꯗꯤꯌꯥ ꯃꯆꯥ 5 ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨ ꯏꯟꯗꯤꯌꯥ ꯃꯆꯥ 6ꯅ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯀꯥꯔ ꯑꯗꯨꯒ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯒ ꯊꯦꯡꯖꯤꯟꯅꯕꯗꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥ 5 ꯑꯗꯨ ꯁꯤꯈꯤꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯍꯤꯡꯍꯧꯈꯤꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ MLA ꯀꯣꯟꯗꯥꯄꯥꯂꯤ ꯁ꯭ꯔꯤꯅꯤꯋꯥꯁꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯅꯍꯥ 13 ꯔꯣꯝ ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡꯒ ꯊꯦꯡꯅꯅꯕ ꯅꯧꯅ ꯑꯥꯔꯃꯤꯗ ꯖꯣꯏꯟ ꯇꯧꯈ꯭ꯔꯦ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯅꯍꯥ 13 ꯔꯣꯝ ꯑꯥꯔꯃꯤꯗ ꯖꯣꯏꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯔꯤꯕ KCNAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯅꯍꯥ 13 ꯔꯣꯝ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯥꯔꯃꯤꯗ ꯖꯣꯏꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯛꯅꯕꯁꯤꯡꯗ ꯆꯞ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛ ꯖꯣꯏꯟ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯧꯅ ꯑꯥꯔꯃꯤꯗ ꯖꯣꯏꯟ ꯇꯧꯔꯛꯈ꯭ꯔꯕ ꯅꯍꯥꯁꯤꯡ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯈꯤ ꯍꯥꯏꯔꯤ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯑꯃꯦꯔꯤꯀꯥꯒ ꯂꯥꯟꯊꯦꯡꯅꯕ ꯉꯝꯅꯕ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯁꯤꯚꯤꯂꯤꯌꯟ ꯀꯌꯥ ꯃꯤꯂꯤꯇꯔꯤꯗ ꯖꯣꯏꯟ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥ 13 ꯔꯣꯝ ꯑꯥꯔꯃꯤꯗ ꯖꯣꯏꯟ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯍꯟꯗꯛ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯔꯤꯕ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒ ꯆꯥꯎꯅ ꯎꯪꯈꯠꯅꯔꯛꯄ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯜ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅꯁꯨ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏ ꯌꯥꯎꯅ ꯂꯥꯜꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯩꯁꯤꯜꯂꯛꯄ ꯎꯕꯗꯒꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅꯁꯨ ꯍꯟꯗꯛ ꯑꯃꯦꯔꯤꯀꯥꯗꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯗꯤ ꯋꯥꯔꯁꯤꯞꯅꯆꯤꯡꯕ ꯂꯥꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯩꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯅꯕ ꯑꯣꯔꯗꯔ ꯄꯤꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯀꯝꯂꯥꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯄꯨ ꯐꯤꯖꯤꯀꯦꯜ ꯐꯤꯠ ꯑꯣꯏꯗꯦ ꯍꯥꯏꯈ꯭ꯔꯦ
Amerikada handak pangthokadoriba presidency ki mikhal asigi election campaign pangthokpagi matam loisilakpaga loinana Democratic Party gi maikaidagi presidency ki candidate oiriba Kamala Harris na mahakka lamba taunariba Republic Party gi candidate Donald Trump presidency ki candidate ama oina physical fit oide haina phongdokre panba yabadi Kamala Harris pudi America gi medical report amagi matung inna physical fit oi haina phongdokiba laikhrabani Makal tarakpa pauda Israel gi lanmi singna Iralda landana ba sem chaba pumnamak loikre Tha asigi October amada Iran na Israel da missile chani rong kapsinduna landarakhiba adugi chapchaba laman khumgani haina lauthokraba matungda Iralda landana bagi thorang pumnamak sem chaba loiraduna Prime Minister Benjamin na Israel gi lanmi singna landana ba landagada ba mafam singi list final oina pikre hairi First Post na phongdokpagi matung inna Israel gi lanmi singna Iral gi karamba mafam singda landagadage haibagi final list semba loikibaga loinana haujik supnagi Prime Minister Benjamin gi ayaba ngaiduna lairi PM dagi ayaba hek phangbaga Israel gi lanmi singna Iralda landaragani hairi Iralda landaragani haiba wafam America nasu Israel da khangan kre adubu Iran gi karamba mafam singda landagadage haibadi America da haikiba laitri adubu America na mangjona na Israel da Iran gi nuclear plant amadi oil factory leiba mafam singda landadana badi haikiba laikhrabani panba yabadi Israel gi khwaidagi achauba yeknaba lebak asi Iran na oiba maramna Iran da landana ba chahi kun rongi mamangdagi dollar billion kaya changna tamthiba khulai saduna thorang tawkhrabani tamthiraba khulai sing Israel na Iran da landana ba sem chaba loikhre haiba wafam asi lebak kharana Israel na yonkhibadagi khangba ngamlakhibani sathiraba khulai asi America na leige haiba phawba mamangda Israel na yakhidabani hairi Iran da landabagi matangda Israel gi Prime Minister Benjamin America gi President Joe Biden gasu wari chanaba loikhre haina pawasina makhata na hairi makatarakpa pawda predictor drone 38 India na laigadore America dagi matik mayai leiraba matamga chunaraba amadi yamna tamthina yeknaba singda landaduna chauna amangata thoganba ngamba America na saba predictor drone 38 MQ-9B rom India na leiragani hairi America dagi leigadoriba predictor drone 38 gi mamal asi chaurangna lupa crore lising 39 rom gi senphamni drone sing asi India gi Army Air Force amadi Navy gi lanmi singna sijinagani haina paw asina makhata na phongdokli Makha tarakpa pawda accident thoktuna leiriba oil tanker dagi thau huralingeda pokairakpada chamarom sikre Nigeria da thokpa yamna laibak thiba thodok ama oina thau puba oil tanker ama accident thoktuna leiringaida tanker adudagi thau huralingai manungda pokairakpadagi mioi chamarom sikre aduga yankai romna sathina aso opan nangkre hairi oil tanker pokairakpagi thong adu Nigeria gi Jigawa haina khangnaba mafam amada thokibani paw asigi matung ina accident thokpadagi longduna leiriba tanker adudagi khul aduda leiba mioi singna thau huralingai manungda tanker aduda mai chakhalaktuna pokairakibani thawdok aduda soklaba mioi sing manaknakpa hospital da pukhatuna laikannakre thawdok adugi video amasu social media da yamna kanna viral oiri video aduda thau puba tanker adu pokairakpadagi siriba mioi singi hakchang taduna leibasu uki Nigeria da lambi gi accident thokpa asi yamna toina thokpa thawdok ama oiri maram asina mafam asida leibagi manungda lambi phattaba amadi driver singna chekshindabadagi accident ayamba thokpani haina su phongdorakli ningsingba yabadi hokiba tha amagi mamangdasu Nigeria gi mafam amada thau puba tanker amadi truck ama akanba mongda thengjinabadagi oil tanker adu pokairaktuna mioi 39 rom sikhibagi thawdok thokibasu leikrabani hairi makha tarakpa pawda chaba thakpa phangdabadagi nomagi manungda mioi 19 rom sire report Malemgi lebak singda thokliba irang amadi leiriba conflict sing asida chana thaknaba polam sing phanghandanaba honababu khulai oina sijinarakpa maramna mioi lakaya chaba thakpa phangdabadagi awaba chauna mayoknare haina Oxfam gi report amana phongdorakli United Kingdom da base toba Oxfam na World Food Day ga mari leinana phonglakiba report amagi matung inna irang leiba amadi conflict chauna thokliba mafam singda malemgi oina yengmada chaba thakpa mapung phana phangdabana maram oiraga nongmada mioi lising 19 rom sire hairi food war haina mingtholaduna Oxfam na pangthokiba report adugi matung inna hauji malimgi lebak
ꯌꯥꯡꯈꯩꯃꯔꯤ ꯔꯣꯝꯗ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯄꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡꯒꯤ ꯏꯁꯨꯁꯤꯡ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯅ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 249.3 ꯔꯣꯝ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝꯁꯤꯡ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯂꯥꯜ ꯊꯣꯛꯄ ꯑꯃꯗꯤ ꯏꯔꯥꯡ ꯀꯌꯥ ꯆꯥꯎꯅ ꯊꯣꯛꯄ ꯃꯔꯝꯅ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥ ꯂꯥꯟꯖꯦꯟꯅꯗꯨꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯆꯤꯡ ꯃꯥꯟ ꯑꯃꯗꯤ ꯑꯊꯥꯞꯄ ꯃꯐꯝꯁꯤꯡꯗ ꯂꯩꯅꯈꯤꯕ ꯃꯔꯝꯅ ꯑꯁꯤꯒꯨꯝꯕ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯜ ꯊꯣꯛꯄ ꯑꯃꯗꯤ ꯏꯔꯥꯡ ꯂꯩꯕ ꯃꯔꯝꯅ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 118 ꯔꯣꯝ ꯂꯥꯟꯖꯦꯟꯅꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯍꯤꯡꯅꯔꯤ꯫ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯗꯒꯤ ꯁꯤꯔꯤꯕ ꯑꯁꯤ ꯁꯨꯞꯅꯒꯤ ꯆꯥꯕ ꯊꯛꯄ ꯇꯁꯦꯡꯅ ꯐꯪꯗꯕ ꯈꯛ ꯑꯗꯨꯅ ꯁꯤꯍꯟꯕꯅꯠꯇꯦ, ꯂꯥꯟꯖꯦꯟꯅꯔꯤꯕ ꯑꯃꯗꯤ ꯂꯥꯜꯒꯤ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯇꯝꯅꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯗꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯒꯥꯖꯥ ꯑꯃꯗꯤ ꯁꯨꯗꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯂꯣꯟꯕ ꯑꯃ ꯑꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯇꯝꯅꯅ ꯐꯪꯍꯟꯗ꯭ꯔꯦ ꯍꯥꯏꯔꯤ꯫